taba matamda yam wakan nuai taba matamda akwai mayam desa kwaisu sanauti gi mi mayam su noi gi awaba noi gi pi taba noi gi amang bada saruk yaumi na ya sai haininge asi mongda akwai sai lamda akwai sai jagada chatpa matamda akwai lamda minai khoina akwai lamda leibo khoina akwai ba sum hand down tawraga akwai ba asum sagum na talaga hatpase akwai mayam fajan ningsingse ichai su da su asum tawrame go haibadi naga mayam da taibang pang mayam da asi message di pi do yate aduga asi da ina share tawning ba asi akwai gi iche nau mari akwai gi ipa thokpa brother thokpa mari mina pungsi 1000 adu asidagi wakan war waise asidagi wakan pi waise aina thajai isorna akhoi gi hoji mangkhiba mari gumna lising asiguma hero lising akhoi lengmai community da akhoi naga community da pokpi gini haibase ai thajai. May the souls of our four fallen brothers, fallen hero, rest in peace. Thank you. Kasi ako'y naga kasi inaumali buhat kiba adugi mo'y purak kaya bigi ako'y ngaya laye si kiba dadasing inaunang pa sing noy wakang wagong ako'y nagasing yam laye ayam koi pale na imol lambi banyam kalabani ko sida noi gari macha cycle thauraga thabak laitana adum thokpirakano anaba tai phatraba hospital chatpa natragana exam laiba gang budi adum isa koina khangna adum thadokani aduna tabida ngak ki dil lenbai mong tawbirakano ko ngasi ban yam kana ban tawni to simirom ko amon lambi road ko loina ban tawramni ko sida ko ichini naw liang mai sing lekhidraba awaba nuai to phongdok pajida saruk phajana yobiyo Four dead bodies of Naga brothers who were mercilessly killed by the Kuki narco terrorists at Manipur have finally arrived at Tongba. The Snapti CSOs, the leaders of Lingmai, could not retrieve the dead bodies yesterday because the so-called Kuki narco terrorist has stopped us from Waichong. They had denied us from retrieving the dead bodies. And look how the dead bodies is brought here in Tonlang today. With no ambulance, with no help from the government. Atien ba update krada Kuki khulai pai basing imbus na laikhidraba Naga misa mari gi haksang amadi asokpa miwedu
Makhatana laying Satanava CRPF ki personnel sing Taudok Topam the Gipotora created. Nyaki Matung the Asiwaksang Mariamadi Asokpa Amadu Sanapadi District Hospital, the Yoraklava Yahena, Pau update Amalaki Bagaloina, Palel, Imol Road, Tuishami Road, the total Saddam Oikipiki Saktamamos social media sing the viral Oinarakodanatana, Laikidrava, Nagagi, Haksang, Mariedu. Masagi native belesing da yaura kreba wapamam sulai Masidanatana Naga Mari ki Asiwaksang Sanapari district headquarter Yamlaba matung imung manungi miyoi sing amadi miyamna prayer pangthokibagi mami amasu thadok narakli Thazne oriba ground report amagi matung ina Naga misa mari tamthina kuki militant sing hatkibado hauju hujukfau spot taduna lady heri Thazane oriba pausna makhatari mana CRPF Kangu Mana Laikidraba Haksang Singadu recovered Taunabagi sanction Mamatamda Mapamadura Kundariva Kuki Ti Waisongna sanction Mada Ayaba Pida Bagal Loinana Laikidraba Haksang Sing Lokatpada Ayaba Pangdri have a Paumasu Sandun Narakli Maram Sing Asid Laibana Sanapati the Kundariva Yamlaba Naga Mioisina SP Office Sanapati Thomjin Magaloinana, Laikidrava, Naga Haksang Mari, demand to Rebuap Mamasu, video footage Kaloina Tadok Narakli. Koki militants in the Satava attacked Nagamisa Mari Shiri Amasukli, UNCina Nasi Puntaruk the Numida where Puntaruk Hobo Balak to create, Sanapati district headquarter da ANPO on a shutdown Kungsing Sangsing. Deputy CM Losi di Koama di MLA T. Rovindrona Lusing Batlangaki Awang Mataki Mihut Kangbu Omana Nan Shanapati the UNC Gawari Sanarubagi Nongan Baga Nan Kangpopi District Imphal Tamenglong Road IT Road ta Kulai Matik Sana Paiba Kuki Militani Singnaba Singasa Tarakpi Imbusta Nagamisa Mari Shiri Amasukli Taudu Osina Nagama Kuki community Aniki Marak the Hena Tension Wakan Halapoloina Naga People's Organization ANPO na Sanapati da total shutdown otokrit Amaramda Miyadasigi Mayok the United Naga Council UNC na ngasi Naga taba mapamsing da ayuki pung taruk tagi numidang werang pung taruk pauba palapokrit Paugi likunamagi matungina ngarang ayuk pung nipan ga makhairam taba da IT road ki makui asangamasum Thanama Naga Kulani ki marak the Kulai Matik Sana Paiba Koki Militani Singna attack sa Tarakagaloina Yamna Nakpa range Naga Mari Nungwena Kaptan Mapam Adumak like the Attack Adru Naga Miu Emasopagaloina Miu Emana Haojik2 Tiba Kangana Lady Harry Like Hidraba Singadu di T. Kolengi Right Part School ki founder Amadi Principal Tatsungbo Ringkang Mai Makwe Youth Club ki executive member Mariak Dibau Wizun Mai Sawang Kining Village Authority ki chairman oiba Wesobau Sarana Mayamasu Makwe Youth Club ki executive member Anil Wizun Mai kawi hadi Koki militants in sa taraki attack aduda Gaikamang Ringkang Mai kawa miwe masokpagaloina Thonglang Akut Patagi student leader Zapau MK kawa amana sinang siting Hinghouraba